ꯑꯩꯈꯣꯏꯒꯤ ꯃꯪꯗ ꯎꯕꯁꯤꯡ ꯔꯦꯀꯣꯔꯗ ꯇꯧꯁꯤꯜꯂꯒ ꯀꯣꯟꯅ ꯌꯦꯡꯕ ꯌꯥꯕ ꯃꯦꯆꯤꯟ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯄꯨꯊꯣꯛꯂꯤ꯫ ꯃꯤꯑꯣꯏꯕꯅ ꯀꯔꯤꯒꯤ ꯃꯪ ꯃꯪꯂꯤꯕꯅꯣ ꯍꯥꯏꯕ ꯊꯤꯖꯤꯟꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯪꯗ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯔꯦꯀꯣꯔꯗ ꯇꯧꯁꯤꯜꯂꯒ ꯀꯣꯟꯅ ꯌꯦꯡꯕ ꯌꯥꯕ ꯇꯦꯛꯅꯣꯂꯣꯖꯤ ꯄꯨꯊꯣꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯪ ꯃꯪꯂꯤꯕ ꯑꯃꯗꯤ ꯃꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯅ ꯂꯩꯅꯕ ꯃꯔꯤꯁꯤꯡꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯌꯥꯔꯤ꯫ ꯃꯍꯥꯛꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯁꯤꯜꯂꯕ ꯃꯇꯨꯡ ꯇꯥꯏꯕꯪꯗ ꯌꯦꯡꯕ ꯌꯥꯔꯒꯗꯤ ꯅꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤ, ꯃꯔꯝꯗꯤ ꯃꯪꯗ ꯎꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯥꯏꯕꯪꯗ ꯇꯦꯂꯤꯚꯤꯖꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯤꯂꯝ ꯑꯃ ꯌꯦꯡꯕꯒꯨꯝ ꯌꯦꯡꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯖꯄꯥꯅꯤꯁ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯃꯪꯗ ꯎꯔꯤꯕꯁꯤꯡ ꯔꯦꯀꯣꯔꯗ ꯇꯧꯁꯤꯜꯂꯒ ꯀꯣꯟꯅ ꯌꯦꯡꯕ ꯃꯦꯆꯤꯟ ꯑꯃ ꯄꯨꯊꯣꯛꯂꯤ꯫ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯅꯣꯚꯦꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯊꯣꯛꯂꯤꯕ ꯃꯦꯆꯤꯟ ꯑꯁꯤ ꯕ꯭ꯔꯦꯟꯒꯤ ꯂꯝꯗ ꯊꯤꯖꯤꯟꯕꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯄ ꯑꯃꯗꯤ ꯑꯥꯔꯇꯤꯐꯤꯁꯤꯑꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯍꯥꯟꯅ ꯈꯪꯕ ꯉꯝꯂꯝꯗꯕ ꯃꯤꯑꯣꯏꯕꯒꯤ ꯃꯪꯂꯥꯟꯁꯤꯡ ꯇꯥꯏꯕꯪꯗ ꯄꯨꯊꯣꯛꯄ ꯑꯃꯁꯨꯡ ꯌꯦꯡꯕ ꯌꯥꯕꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯖꯄꯥꯟꯒꯤ ꯀꯣꯌꯣꯇꯣ ꯁꯤꯇꯤꯗ ꯂꯩꯕ ꯑꯦꯇꯤꯌꯔ ꯀꯝꯄ꯭ꯌꯨꯇꯦꯁꯅꯦꯜ ꯅ꯭ꯌꯨꯔꯣꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ ꯔꯤꯁꯔꯆꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯆꯥꯡꯌꯦꯡ ꯑꯃꯗ ꯃꯪꯂꯥꯟꯗ ꯎꯕꯁꯤꯡ ꯔꯦꯀꯣꯔꯗ ꯇꯧꯁꯤꯜꯂꯒ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯕ ꯃꯦꯆꯤꯟ ꯑꯁꯤ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯌꯥꯁꯨ ꯀꯃꯤꯇꯤꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯐꯪꯁꯅꯦꯜ ꯃꯦꯒꯅꯦꯇꯤꯛ ꯔꯦꯖꯣꯅꯦꯟꯁ ꯏꯃꯦꯖꯤꯡ (FMRI)ꯒꯤ ꯃꯇꯦꯡꯅ ꯃꯪꯒ ꯃꯔꯤ ꯂꯩꯅꯕ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯀꯦꯞꯆꯔ ꯇꯧꯁꯤꯟꯕ ꯉꯝꯈꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯅ ꯇꯨꯝꯕꯗ ꯃꯪ ꯃꯪꯕ ꯑꯗꯨ ꯃꯣꯅꯤꯇꯔ ꯇꯧꯈꯤ꯫ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯪꯗ ꯀꯔꯤ ꯎꯈꯤꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤ, ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯂꯤꯊꯣꯔꯛꯄ ꯑꯗꯨꯒ ꯃꯦꯆꯤꯟꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯕ꯭ꯔꯦꯟꯗ ꯂꯧꯕ ꯏꯃꯦꯖꯁꯤꯡ ꯑꯗꯨꯗ ꯐꯪꯕ ꯗꯇꯥꯁꯤꯡ ꯑꯗꯨꯒ ꯆꯥꯗ 60ꯒꯤ ꯆꯥꯡꯗ ꯆꯥꯟꯅꯕ ꯊꯦꯡꯅꯈꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯗ ꯃꯤꯑꯣꯏ ꯑꯃꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯃꯊꯧ ꯇꯧꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯉꯝꯂꯤ꯫ ꯖꯄꯥꯅꯤꯁ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯄꯨꯊꯣꯛꯂꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯦꯟꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯀꯔꯤ ꯃꯪ ꯃꯪꯈꯤꯕꯒꯦ ꯍꯥꯏꯕꯗꯨ 100% ꯈꯪꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ꯫ ꯑꯃꯔꯣꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯑꯣꯛꯁꯐꯣꯔꯗ ꯅ꯭ꯌꯨꯔꯣꯁꯥꯏꯟꯇꯤꯁꯠ ꯗꯥꯛꯇꯔ ꯃꯥꯔꯛ ꯁ꯭ꯇꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯖꯄꯥꯟꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯕ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯂꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯪꯂꯥꯟ ꯆꯞ ꯆꯥꯅ ꯇꯥꯏꯕꯪꯗ ꯈꯪꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯅꯛꯁꯤꯜꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯪ ꯇꯥꯏꯕꯪꯗ ꯚꯤꯖꯨꯑꯦꯂꯥꯏꯖ ꯑꯣꯏꯅ ꯌꯦꯡꯕ ꯈꯛ ꯅꯠꯇꯅ ꯋꯥꯈꯜ ꯆꯣꯏꯕꯗꯒꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯕ꯭ꯔꯦꯟꯗ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯗꯨ ꯀꯔꯤꯅꯣ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯌꯦꯡꯒꯗꯒꯦ ꯍꯥꯏꯕ ꯍꯤꯔꯝꯗꯨꯁꯨ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ꯫ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯗꯤꯁꯑꯣꯔꯗꯔ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯄ ꯖꯄꯥꯅꯤꯁ ꯔꯤꯁꯔꯆꯁꯤꯡꯅ ꯄꯨꯊꯣꯛꯂꯤꯕ ꯃꯦꯆꯤꯟ ꯑꯁꯤꯅ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯖꯄꯥꯟꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯌꯨꯀꯤꯌꯥꯁꯨ ꯀꯃꯤꯇꯤꯅ ꯂꯨꯆꯤꯡꯕ ꯔꯤꯁꯔꯆ ꯇꯤꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯑꯁꯤ ꯃꯈꯥ ꯆꯠꯊꯗꯨꯅ ꯃꯪꯗ ꯎꯔꯤꯕꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯗꯤ ꯆꯨꯝꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯒꯅꯤ꯫ ꯃꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯗ ꯃꯪ ꯃꯪꯕꯒꯦ, ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯑꯃꯗꯤ ꯑꯇꯩ ꯄꯨꯛꯅꯤꯡꯗ ꯄꯣꯛꯂꯛꯄ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯍꯦꯟꯅ ꯈꯪꯕ ꯉꯝꯅꯕ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫